ꯍꯧꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯤꯗꯤ ꯇꯥꯛꯆꯔꯒꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯔꯧ ꯊꯣꯡꯕꯅꯤꯀꯣ ꯑꯗꯩꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯀꯃꯥꯏ ꯇꯧꯕ ꯈꯪꯗꯦꯀꯣ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯌꯥꯝ ꯋꯥꯅ ꯇꯧꯔꯒ ꯍꯣꯠꯅꯖꯔꯒ ꯀꯥꯞꯆꯔꯛꯄ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯗꯕ ꯇꯧꯕꯤꯒꯅꯨꯀꯣ ꯂꯣꯏꯐꯥꯎ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯑꯩ ꯈꯛꯇ ꯅꯠꯇꯦꯅꯦ ꯋꯥꯖꯔꯤꯗꯣ ꯄꯨꯝꯅꯃꯛꯄꯨꯁꯨ ꯋꯥꯔꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤꯁꯤꯁꯨ ꯌꯦꯡꯕꯤꯌꯣꯕꯀꯣ ꯃꯌꯥꯝꯅ ꯈꯔ ꯌꯦꯡꯉꯒꯅꯤꯗꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯣꯏꯅꯒꯅꯤꯗꯅ ꯑꯩꯁꯨ ꯃꯃꯥꯡ ꯀꯥꯈꯠꯇꯣꯏꯗꯣ ꯑꯗꯣ ꯍꯦꯟ ꯊꯣꯏꯅ ꯌꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯠꯅꯖꯕꯒꯤ ꯃꯔꯛꯇꯗꯤ ꯊꯝꯕꯤꯌꯣꯕ ꯃꯌꯥꯝꯅ ꯈꯪꯉꯕ ꯑꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯒꯦꯀꯣ ꯆꯥꯕ ꯍꯧꯔꯒꯦ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯆꯥꯈꯤꯒꯦꯀꯣ Ini lah. Abi ne yapıyorlar?
maju kan tong pa ni สวิงของมันจะไม่ให้เราเพื่อนเอาเลยได้ไหมสวิงของมันก็เอาไปเลยนะเอาเลยนะรู้ได้ไหมงอโอ้อะไรล่ะnga thongmadagi sabui thongmasina mo hawa hila mama hade ado mayam wasigi wana di siga loisalage ado mayam nongna thungna bi boiragadi aigi channel se subscribe to sanbiyo aduga makha tana video si loina fawa yengbiyo ado mayam wasigi wana di siga loisalage ko mayam thamage mathangi video dang mayam amuka thengna